Manipur top channel gi mai ke digi maru ebi I pauk sing miam na thamjari hanbada mitai na leiriba makai kuki singi separate administration manglan kai donungda mang phauna roi nando luang amuko gi president phairoism nando luang naikri mitai na leiriba makai sin kuki singi separate administration manglan kai donungda mang phauna bangam roi kumjai ing lising amaga sani pan ga maudra ga mathuri sokna khiba Manipur ningtam laning sing numi kamari ningna amuko amasum thamai ban united club Sinduna serau singdil leba athawu singi khubamna pangthokiba haikal ekatam bagi thoramda wafam masi mangna phongtokibani mangna makhatana hai Manipur simase tana thugaina thingthang kera khona ragliba sapu singasi aikoina punna thauna fana thengna mina bagi tangai patabale ngasisu sinkoki singna Manipur simase tana thugaina bohanarakli thawongasi aikoina tarani lopham thokti Manipur thugaina basa tharakli balala sida India gi arwan bu khut yaure hebasi mipum khudimana khangnara bo wafamni aduba aikogi ipaipu singna ngak senduna thamlamba lamdamasi mitop amatana laukiba yaroi sin kuki singna sakaliba separate administration gi manglana sikaidonungda mang phaunroi daba manglana ki ngasi pangthokiba haikal leka tambagi thoramaduga mari lengna mangna makhatana hai kumjaing lisingama ga sani pan ga maudra ga mathoi gi lanpamda British lanmi singi makutta maithira gani khangna lanthingna ki pathauna pharabi paipu singa du ki thauna dunga sisu aikoi gi I tongda yauri maite aikoi di yeknabagi maphamda sangjabagi lisat yaudi lanphamda mai pak panatragan aroiba miku phawba lanthingnaramlaga thawai katpa haibasina mite aikoi gi satnabini lanpham adu da mite lanmi sing maithirabasu ipaipu singna thamlamba thauna adu nangasi gi mirol amadi tungda oirakadaba mirolda asauba thauna ama piri Khangjom gi lanpham adu da mite ipaipu sing aduna British da sangjaramlabadi thawai hinghaurabasu tungda horakpa mirol singna makhoibo athaubani haina kaidonung sonaramra Sai lising ani henbiki puari leizabai khoi gi furubasi ipaipu singaduna ulamba thauna aduna aikoi si ikai phir khumdribani maram asina ipaipu singna ulamba thauna phabiki liklam adu ngasi gi mirolna tungi mirol gi dama ngaklaga thamlambiki tangai fadaba lei haina sumagna makhatana phongdokhi amaromdana Khangjom de si lamdam sik yamna maru eba numini lanpham adu khusu khulai gi lanpham khaknati maribak nungsibigi maribak ki dama kathokpigi lanphamni governor Manipur gi governor Ajay Kumar Balana lusingduna Khangjom gi khebasingda leiba thawbasing khubamda haikalaka tamnun state ki thakta ikai khamna bu utpaga loinana samaga kunthraga mari suba Khangjom de gi thorom pangthokri ayuk pung mapan tabad khebasingda leiba thawbasing khubamda Manipur gi governor Ajay Kumar Balana lusingduna haikalaka tambauki madugi matung ahanba Manipur Rifles ki contingents amana guard of honor general salute Rivers Amamadi last post Khonglaba matung minute ani tumina lepaga loinana slope arms amasum order arms piduna Khangjom gilan phamda thawaina ponta pikraba thawbusingi maphamda ikai khumna botki thawramadu loiraba matung maphamadu leiba pauna brajabasiki mitamda governor Ajay Kumar Balana lusingduna makhatana leisu katpaga loinana guard of honor amasum general salute piduna ikai khumna botki tungda khebisingi nakalda sieliba Khangjom torial leikidraba athawbusingi maphamda Haisoi katlaba matung maphamadura pangthokpa sankritan gi thoramna saruk yaki makatana Khangjom War Memorial Complex ki lampakta governor Ajay Kumar Bala amadi chief secretary Prasan Kumar Singhana mathang sina chief guest amadi president oidana Khangjom landing sing thorongi mapungoiba thoram pangthoki thoramadura mari leindana governor Ajay Kumar Bala na hai Khangjom de lamdamasi ki yamna maru ebna mini kumjai lising amakasani panga maudra ga mathugi ngasi numit April kungomdoi sida British ki mayokta Manipur gi athauba pauna brazavasina lusingba Manipuri lanmi singna thauna laina mariba ki damak lanthingna duna thawaina ponta pikibani mapanga leiraba British Empire gi mayokta maithira gani khangna lamdamasi ki thauna pharaba athaubusinga thawai pamudana mariba ki damak kathokibani Khangjom gi lanpham madu khusu khulai gi lanpham khaknati mariba nungsiwi gi mariba ki damak kathokpagi lanpham asigi athauba ipaipu singa mariba ki damak kathokibisinga du top ama oiduna malemna khangnaribani haina sphongdoki haujik lamdam asida thoklibi irang asigi matangna palladuna magna makhatana hai lenga asina haukiba tha khara sida masak thokpa khongthang kya pekhatuna lamdam asida tangdu laita ba hanjin hanana bohnari kanglu masel amatu oina ing tapna mati nungsi sanana laiminaba nakalani gi marakta dialogue sa thabigi lambida purakna bohnari lo kaina seasonaba khulai sing lengak sinarakpegi Khongthang se apaba khongthang amoiri strategy gi law and order ningthina ngaknaba security force singa tongan mafam singda thibum bigi thabak leptana sathari amaromda irang asin maram oiraga relief camp da lairibi singi rehabilitation gi thabak sing khumang soction sathari Ministry of Tourism gi makhada
हुनर से रोजगार थाउसल की मखादा लांजेन अदुना लेरिबा नहासिंग मसाना मसाबु थबक पिजनब थौरांग पेखली लेंगा सिना तुआन बि हिरम सिंगदा अकन ममियेंग थमदुना लमदम मसि चखटप माइकै पुरकनबा अंगम थाक होनरी रूरल डेवलपमेंट की मतांग स्टेट असिदा सेनबा सही इंग्लिश निगा कुनगा मंगा कुनगा तरुक की ओइना एमजे नरेगा की मखादा ख्वाइदगी यामना सेंथंग फंगबा ngamle haina mangna makha taki ngasi ki thora madura thongju AC की MLA थोंगाम बिश्वजित लामलाई AC की MLA केसी बोमसा लोकसभा की मेंबर डॉक्टर बिमोल अक्कोइजम हानगी चीफ मिनिस्टर ओक्रम इवोवी MLA सिंह मणिपुर पुलिस की DGP राजीव सिंह अमसुम मणिपुर पुलिस की मकोक थोंबो ऑफिशियल कैश सरुयाकी अमरोमदा थौबाल डिस्ट्रिक्ट एडमिनिस्ट्रेशन की लमजिंग मखादा खोंगजोम डे निंगसिंग नुमित का मरी लेना ngasi खोंगजोम वार मेमोरियल कॉम्प्लेक्स दा ब्लड डोनेशन कैंप अमा पांगथोखरे अमरोमदना पहलगाम टेरर अटैक सीनबनी हाइबा मियोय उहुंगी स्केच रिलीज तौरक्ली पहलगाम टेरर अटैक सीनबनी हाइबा मियोय उहुंगी स्केच सिक्योरिटी एजेंसी सिंग रिलीज तौरक्ली सिक्योरिटी एजेंसी सिंग फोंदोरकपगी मतुंग इन अटैक अदु पाकिस्तान बेस तोबा टेरर आउटफिट लश्कर ई तोयबान सथखिबने हाइदि सेनाबु खुदिमक फगनबा अकन ममोंगना थीबु हुंबगी थबक सथरि हाइदि अमरोमदा अटैक अदु लश्कर ई तोयबान सथखिबनी हाइना टेरर आउटफिट असिना क्लेम तौरक्ली हिरम असिगा मरी लेना यूनियन होम मिनिस्टर अमित शाहना जम्मू अमसुंग कश्मीर की लेफ्टिनेंट गवर्नर मनोज सिन्हा अमसुंग चीफ मिनिस्टर ओमर अब्दुल्लागा रिव्यू मीटिंग पांगथोखरे सऊदी अरेबिया चखिबा प्राइम मिनिस्टर नरेंद्र मोदी सुमा की खोंगसा टेंशनदुना इंडिया यौरखरे ममांग प्राइम मिनिस्टर नरेंद्र मोदी टेरर अटैक अदु अकन ममोंग कंडेम तौखिबा लेखरबने प्राइम मिनिस्टर मोदी ने हाई थाउदोसी की असुंब वयल सोयदन फंगनी मरा लेबसिंग कैदौनुंगदा लेमना थारे तामथिरब एजेंडा इंडिया ना कैदौनुंगदा माय पखलोय इंडिया ना टेररिज्म की मेयक लेपगी खोंगफम असि थाउदोसिन अमुक हन्ना सेशन हल्ले हाइखेनसु पाउस त मखातारी अमरोमदना मणिपुर याउन इंडिया मनुंगदा लैरिबि इंटरनेशनल कॉन्फ्लिक्ट सिंगना पहलगाम टेरर अटैक थोनखिबनी खवाजा आसिफ मणिपुर याउन इंडिया मनुंगदा लैरिबि इंटरनल कॉन्फ्लिक्ट सिंग अदुना पहलगाम टेरर अटैक थोनखिबनी अटैक अदुगा पाकिस्तान का हिरम अमतदा मरी लेनदि हाइना पाकिस्तान की यूनियन डिफेंस मिनिस्टर खवाजा आसिफना फोंदोखरे AP 3 न्यूज़ की रिपोर्ट अमदा खवाजा आसिफना हाय मखल खुदिमक की टेररिज्म मेयक पाकिस्तान मतम सपदा लेप्री थाउदो अदु इंडिया की इंटरनल कॉन्फ्लिक्ट थोनबनी गवर्नमेंट ऑफ इंडिया की मेयकता नागालैंड की कश्मीर फावदगी ऑपरेशन क्या लाकली मणिपुर होकिबसै अनिरोम सिदगी तांगदु लैतादब फिबम अमदा लैरिबनी मफम सिंग सिगी डोमेस्टिक कंडीशन सिंग नमर मोयरगा पहलगाम की थाउदो अदु थोकिबनी गवर्नमेंट ऑफ इंडिया ना मियामबु नमसिंदुना थंबीरे हाइदुना नागालैंड मणिपुर कश्मीर अमदी छत्तीसगढ़ की मियामना गवर्नमेंट ऑफ इंडिया की मेयकतो खुलाव क्या लाउरिबनी मरम अदुना पहलगाम की अटैक की थवोंग सिंग थोगनब सोयदन ओइगनी असिगुम थाउदो अमा हेक थोलकपगा पाकिस्तान हेक्तमक ताइनब सिलेब थीबने हेनसु मांगना मखाताना फोंदोखि अमरोमदा टेररिस्ट कश्मीर की पहलगाम टेरर अटैक सथदुना टूरिस्ट कुनगतर मिहाथिन हातोखिबे की थवोंग तो मणिपुर की गवर्नर अजय कुमार बलान अकन ममोंगदा कंडेम तौरक्ली सोशल मीडिया थगलप पोस्ट अमदा गवर्नर अजय कुमार बलान हाय जम्मू अमसुंग कश्मीर की पहलगाम सथखिबा टेरर अटैक अदु अकन ममोंगना कंडेम तौहि लाइबक थीब थाउदो अदुना लैखिद्रबसिंगिदमक अवाब फोंदोक्ले अमदि असो अपन नंगौरबसिंग अदुबु अथुबद फगलक्तुना माउसागी पुंसिदा हंजिनब ngamba oirasunu hainasu thaunijari haidi अमरोमदना MPCB ना रिम्स ता सरप्राइज विजिट तौदुनु येंसिंख्रे मणिपुर लेंगा की ख्वाइदगी चावबा लेयिंग संगमदा अना लेंगदगी थोलकपा आरएम खाक बायोमेडिकल वेस्ट निंगथिना लुसिलमदबदगी वाथोकनरक्तुना ngasi मणिपुर पोल्यूशन कंट्रोल बोर्ड MPCB ना रिम्स हॉस्पिटल दा सरप्राइज विजिट तौदुनु येंसिंख्रे मतम सांगना बायोमेडिकल वेस्ट मफम साना लुसिन बाहायबसी मरुओइबा वाफम ओइना लौनरमदगी मतिक चाबा इंफ्रास्ट्रक्चर सबसाना लेत्रबसु मवोंग ताना लुसिलम थिंगनखि मतम गसुनरब इंफ्रास्ट्रक्चर किया सेमगतपगी थबकन सथरमबस थंगनखि मांगजौनना पाव पीदना यिंगसिनबा सतपा खोंगसर अदु मणिपुर पोल्यूशन कंट्रोल बोर्ड की मेंबर सेक्रेटरी डॉक्टर W रोशन लुसिंखि खोंगसर अदु बोर्ड असगी असिस्टेंट एनवायरनमेंट इंजीनियर M बांग्लाजित अमदी इन्फॉर्मेटिव ऑफिसर L होमेंजॉय याउना ऑफिशियल सिंग लोइनखि ऑफिशियल सिंग रिम्स की वार्ड सिंग संगदना वार्ड सिंग दा पैखलिबा वेस्ट मैनेजमेंट की थबक सिंग सिंखि मखाताना हॉस्पिटल सिदगी पुथोकपा बायोमेडिकल वेस्ट सिंग ट्रीटमेंट तौरिबा इंसिनेटर की फिबम से यंगशलब मतुंगदा कैंपस मनुंग नौना सेमगलिबा हॉस्पिटल सिदगी थादोरकपा मही मनाई सिंगी ट्रीटमेंट तौखम ओइगदोरिबा इन्फ्लुएंस ट्रीटमेंट प्लान ETP की फिबम सिंगी सिंखि खोंगसर अदुगा मरी लेना
MPCB की member secretary Dr. W. Rosana board की maike की state asida leiriba government amadi private hospital singda pakhaliba biomedical waste management singing singani haina laukthokhiba dugi matung ina ngasigi khongsat asi lakhibani khongsat asida hospital asida biomedical amadi general waste ningthina treatment tawramnagasu influence treatment plan anidi nauna semgat sagatpana maram oiraga mathau hogdri hawjiki oina hospital asidagi tholakpa E9 sing ETP da treatment tawdragasu tongan treatment tawraba matungda drain thadai haina authority na hari thawong asi akai bu oigadra haibadu khangdonaba drain gi ising adu lokhalaga test tawragani loinana asiguma khongsat asi makhata nu sataki kaneki khongsat aduga mari lenana rims ki MS professor Sanjeev Nepramna hospital asida ariba model oiramana hana tokhaiba influence treatment plan leramdi hauji ETP ani sagali hanbigi oina me thada ama sagatuna mathau tawba horagani lemhauriba asauba influence treatment plan adu handak sai sigi manung soidana lusingani maramaduna plan saba loidriba pawdi MPCB gi pauta ki matungina hospital asidagi tholakpa liquid waste sing ahan treatment khras tawragana ki Kanglaipak ki mairada gi to papamna Ramsar Convention sakhang laba malem gi wetland singi manung salibu loktak patpu India gi wetland singi manung sandi haibasi angak pa amoiri malem gi lebak singi manung dila di wetland sing masakhang doktuna kannabagi damakte English singa magasamapan ga humdra ga mathoiri Iran gi konung oiriba Ramsar city da malem gi lebak singi oiba mipam pangthoki mipam adubu Ramsar Convention on Wetlands haina khanaki loinana mipamadugi makha tabada 1975 ta Ramsar Convention sakhanglaba P3B gi leibak singda leiriba wetland sing maming lakthoki wetland sing maming lakthopa sida Manipur gi loktak pat asisu Ramsar Convention ama sakhanglaba wetland amoiki adubu yamna ngaklibadi Ramsar Convention sakhanglaba Manipur gi loktak pat asu wetland gi matang da MP angomsa bimol handak pangthokiba parliament ki miphamda India pumbi gi oina the Wetland Conservation and Management Rule 2017 gi makhana wetland area ni haina lakthukraba mafam singi list hanglubada Manipur gi leiri loktak pat lamphel pat yaral pat amati atai water bodies sing amati ek asigi wetland area ni haina lakthokpa yarom khiti haina khangalak le haina MPB mol hantak masama ki mayuna pangthokiba pawmi sing unaba mada phongdokre MPB mol phongdokiba asingbu wafam asima gyamna thagatningai ni mata asida praja section kyadigi pauksi sida phongdorakpagi matunginadi Ramsar Convention sakhanglaba malem gi lebak singda leiriba wetland singi manungda loktak pat asi yauna Barat lengakna matau kramna loktak pat pu barat ki manungda leiriba wetland singi manungda sandi haribano loinana wafam asi parliament phawda MPB mol na hangbada phongdorakhiba sida miyamna yamna saun angakpa moiri Ramsar Convention sakhanglaba loktak pat pu barat lengana barat ki manungda leiba wetland singi manungda yaudi haribisi kari gi no haibu ohang ama lakle habisini panbaya bad Iran gi city Ramsar da pangthokiba malem gi lebak singda leiriba wetland sing masakhang doktuna yokhatnabi gi thabak paikhatnaba miphamaduna India gi oina wetland marfuga mapan Ramsar Convention sakhanglaba ki aduga Ramsar Convention sakhanglaba India gi wetland marfuga mapan sigi apunba area na Lak taraga humdagi lising yang kaya mapanga samliga kuntraga mari hectare soki adugu India gi state singi manungda Tamil Nadu na Ramsar site haibadi wetland kul leiba khwaidi gi masingya ma state oiki aduga Manipur gi loktak legacy su Ramsar Convention ma sakhanglaba aduga thumhi sendraba atangba makal gi pat amani habisisu tasing na sakhangrabani adubu yamna ngaklibadi Ramsar Convention ama sakhanglaba wetland ama oiriba Manipur gi loktak pat pu barat ki oina leiriba wetland sing gi manungda yaudi habisi parliament miphamda phawba puthokre hairibanina karigi damakta loktak pat pu India gi oina leiriba wetland sing gi manungda yaudribano habisi Manipur lenga ki mekedi gi barat lenga ki maphamda takshinduna asengba du khangdok pasungani habisi praja section kya dagisu press ta phungdok ngarakli Amarom folks na sinduna me humda pangthokadoriba Manipur kannabigi thoramda miyam saruk yabiyu Manipur thuklibi irang horakpa numit me ahumpu briding device for
Siat Future haiba wakalonda Federation of Civil Society Organization Folks na lakliba me uhumda ningsing thorom pangthokani hari ngasi folks thadorak pasiwala magi matung in Imphal East District ki yumnam khuno community hall pangthokadaba thoram asida Manipur gi yellow fruit am oiriba maitai singda khulai paiba illegal immigrants singna landarakhiba sahi ani mapung pharakli illegal khulai paiba singna landarakliba si kangluki irang ne habi yaroi masi aikoi gi iramdamda ethnic violence sathaduna aikoi gi furupu manganana bohanabani English ga kungo humdo gi me uhumdi gi landarakli basida misam kya gi punsi mangkre yum kya tangkoi wankre masagi yum digi tanthoraktuna sangjafam lawduna lairi loinana sterasi gi lengang na matam sana ngakpi dabadigi masagi maramda ngaksana bangasi village volunteer haibasi tholakhi ban hari seol sin hai Ain kaina Manipur sanglakhiba illegal immigrants sing Chuchampur, More, Imphal East, Imphal West amadi Kangpokpina singba district singda landaraktuna tanthorakpana makhoigi maral mathum sing ahing nongyaida manganta khanduna internally displaced person oina relief camp singda punsi neli me ahumda pangthokadaba thauram sida IDP sing civil society organization sing furuki leaders sing mahairoi sing sarugyabiyo Manipur gi tungda lakadaba thabak thoram sing da asiguma tawhoidaba thawdo asi amuk thoktanaba paukta amadi lambi yatmina si han folks na appeal torakli Pauzol pauksi digi makasa tharak puna topa maruiba paukrana Myanmar ga tainaba Khangjom district leba kuki khulani gi yum taraga mangaro masak khangdaba sing na mai tharamli Myanmar ga tainaba Border district ama oiriba Khangjom district masing yamlaba Myanmar refugees sing saidang pham lawduna hauji khudong sadaba kya mayukna ringai sera sida district asigi kuki taba khulani hengyang amasung kangpal kuki khul singda masakhangdaba khulai paiba sing sanglaktuna khulani asigi punna yum taraga mangaro mai thadun mangantakan krehari Khangjom district official oina phangba paugi matung ina thawdo odunga se ayuk masakhangdaba khulai matik sana paiba mi kullom Khul ani asida sanglaktuna khunja singna khulgi chip sing leibra hain hangkiba galojana khunja singna khulgi chip sing khul sing adu da leiti hairuguda khulai paibi sing gi maraktagi blank fire kayamarum tauraduna khul sing adu da leiriba khunja sing mayum sing thadoktuna sakhina bu warning tokki tungno khunja sing aduna makoi gi mayum sing thadokraba matung khulai paibi sing aduna hengyang da leiba yum taret amadi kangpal da leiba yum nipan puna yum taraga manga mai tumna thagiba galojana amang atak kya thon khreari Thagdo asi thokraba matung mari leinaba district ki administration amadi ahen security force sing mapam adu sangsinduna section thorang lakhotki baga loina amang ata thoklaba sing adu gengsin ki hari adu thagdo adu da mi asu apanang ki ki pawdi leiti hari losilak poina to paw mana Pahalgam gi terror attack ta miyoi kungani pan hatkraba matung asi LOC lansinna bokhonaramba terrorist ani Indian army na hat pangamkhre Zaman Kashmir gi Pahalgam da terrorist sing ngarang satakhiba terror attack ta punna mioi kungani pan hatkraba matung ase Indian army na Baramula district leiba line of control LOC lansinna bokhonaramba terrorist ani noi kap na bigi thabok ta lekidre amadi security force na apaba makhal gi sukulai amane nomai maru sing phangma ngamkhre hari JNK gi Baramula district leiba LOC da ngasi ayu anganmada Indian army amasum terrorist singa akan mongna nomai kap na bagi thaudok thokiba galoidana security force na terrorist ani do hat pangam khiba galoidana masing yamlabu khusu khulai nomai maru singa madi wildlife store sing makhata na mapmadu da operation sa thaba matamda hamngam khibani hain Indian army gi senior cof na ex post aduda share toki post asina makhata na phongdura khibada terrorist ani ahumna Baramula gi Odinala amadi Sarjiban manaktagi LOC da lansinna bo honabada Indian army na khanglakpari khuthokna bigi thawdo do thokibani hari panba yai ngarang JNK gi Anantnag district ki manung chanba Pahalgam terrorist sing na sataki be attack adu da Gujarat gi terrorist ahum yawna miyoi kungani pa nongmaina kaptun hatkre kaya man asu open nang kre official source man phungdorakli Tentang asumna miyam na thamjaram gi haujikuina di miyam pau matang ase lusinjarage mas makhata ba no update miyam punang aminasi